ngasi phong ki batungan tungan manipuri se phong singdagi maroi be I pausing myamna thamjagi ahanbada isil express tagi lokusaraga Tampak lonnaba singi mapham singda kuki lalhouba singna Bangkar sajilakpada natana area domination camp semgalakli Impal East District ki Yengangpokpi Police Station konba sana sabi maitai khulgi akoiba singi singthak singda kuki lalhouba singna area domination camp sajilakli haiba akaknaba paw ma phangbadigi asumba khangdunaba pawmitim amana mapham madu sangsinduna UAV drone sizinaduna yenglubada sana sabi khulgi nongpok awang amadi nongsup maikeida laidiba singya singda apaba makalgi khulai asoba paiba camouflage combat dress set pa masing yamlaba kuki lalhouba singna area domination camps sajinduna santri tauba thengnare haidi sana sabi hairiba maitai khul asida yumyang khai humdoida miyoi sahum gu humpurom lerami haukiba me kunga nipangi numit yungba matung pung ahum ga makai khar helakpa do waida khulai paiba kuki sina khul asida numai kapsilaktuna akan mamungda landaba ga loinana yumari mai thaki thaudo asigi matung tarakpara khul asigi kunjayam kibadagi khul thadoktuna lanjenaduna manak nakpada lairiba relief camp singna sangjafam lauduna hauju phawbu lairi hauji supnatagi miyoi kunga mari khaktama khul asi sangduna lairi sana sabi khul asi kuki khul mangara maike humna question duna natum singi nongsup singkhongda naitom tabu khul oiba maramna kuki singna tatna nomai kapsinduna etekya sathaduna lakli mapham asida post tawduna thamliba kunsuba jat regiment amadi BSF singna khul asi bungak senduna thambana makha taana thokwaningdaba thawdok sing thoktana lairi adobu khul asigi nongsup thangbada lairiba Simol village amadi kaunai village awanglomda Suinomjang village amadi Samusong village nongpoklomda natum singla laga leiba urangpat village hairib kuki tab khul sing asina thengthang kya da khul asi bumai thana bhona duna lakni namidangi matam khul asi gi nongpokta drone paisinduna khul asi da security force leibra leitabra ahuba tanja ngai duna leiri karigumba matamda khul asi da nongmai round khara kapsiladaga tatana khatna bahoduna lakni oiragliba phiba masida handakta amuk hauna khul asi gi mamangda leiba natum singi singyang mathakta Bangkar amadi camp sing sajinduna sniper rifle yawn automatic khulai asobo paiba kuki lalhouba singna lanbung semgalakli hiramasiga mari leindana teloksana saijang GP gi hanagi pradhan laisram Dinesh na permission hai haujik tholiba irang si laksinana ba paliba lainga asna singa mari tam anigi lonnaba mapham singna saba Bangkar sing lauthokpi thabak paikhatli haijarabasu sana sabi kulasigi akoibada leiriba kuki kul singa sida kuki lalhouba singna kem amadi Bangkar kya marum sajinduna lanmung kya sangbalakli masina maram oiraga khunja sing kibadigi kul asida sangduna leiba amadi lau kumba ngamdaduna leiri matawasumna tatana khatnaba sum hauduna leiriba suda leiriba kuki lalhouba singa si paliba lenga asida laksin biu natragana su withdraw tawiyu ngamlaroi hairagana nakhaya ma sengna habiyu nomagi suraga nomnaga samna hingjaba sana sabi kulgi khunja sing kham thengna wanare lengana miyeng sangbidana kulasigi akoibida leiriba kuki lalhouba sing asi takthokpiu loinana kul thadoktuna lanjena khraba khunja sing kulasida hanagum khunda hananaba mateng pangbiu hainasu mang appeal torki makasa tharak poina to papawna August 10 digi class 9 digi 12 phawgi normal class hauragani Hauki July ahum state lenga ki Directorate of Education school na order ama thoktuna class 1 gi 8 phaw tamliba mairoi singi dam school sing hangdoktuna class hauna khraba matungna ngasi phaw class 9 gi 12 phaw gi thak tamliba mairoi singi class tawduna lakhibadu saliba tha sugi tara dagi lemoriba class sing asigi su normal class sangna ne sathakna baidi State lenga ki school education director L Nandakumar ngasi thokiba order amagi matungina state school education department gi makhada leiriba zonal education officer singna mari lenabi school singna wafam asi khanganduna August 10 dagi normal class haunana ba thabak pakhet kadabane hairi Manipur gi oina tungan ba management singna salaiba class 9 digi 12 phaw hang school lising magasani ga kunga mapalairi ado menamak naun school hangdoktuna class 9 digi 12 phaw gi thak leiriba mairoi singda mahoksago mai masing tambibi gi thaba hauji relief camp hangduna leiriba school kungani pan gi oinadi sanakhiroi asiguma makhal gi school singa sigi oinadi tongan bo order amagi matung tarak para tholakani asiguma relief camp hangliba school singa sigi mairoi singda akanaba kodong saba phanganduna makoina class yahodabadagi sothakiba singa du men khanaba lenga na thabak pakhatkani hari relief camp hangduna leibadagi August 10 dagi mai tamba hoba yaroi doriba school kungani pan adi
Saint Joseph Higher Secondary School, Imphal West, Nilapadama Higher Secondary School, Government Hindi Secondary School, Kanglatongbi, Kumbi High School, Saiton High School, KZBP Thamnapokpi, NSPABH Residentials Laingaubi, Bisnupur Higher Secondary School, Netaji High School Ziribam, Borobetra Higher Secondary School, Sotobetra High School, Sherau Practical High School, Suguno Higher Secondary School, Wangkai High School, Moirangpurel High School, Lamnong Higher Secondary School, Sisi Higher Secondary School, Y, Tingangpai High School, Mongkot Sipo High School, Lanba High School, Tuibong High School, NKT Higher School Susampur, Balte Khamzathang High School, Toining High School, Henbung High School, Kaithilmanbi High School, Amasum Kamusing High School, Hairibising Sini Hansu, Paus the Makatana Fondorakli, Makasa Tarakpo na to papawam na Assam Rifles Pelananaba, Makoy Zagui Saminagadaba Mita in Pipokri, BJP. Hausuk Lariba Manipur crisis the Irang Laksana Vohona the Central Security Forces in Gimaratigi, Assam Rifles na Kanglup 9 Mr. Mikai Naibat Hong si Akan Mona Kanem Tawi. Loina Assam Rifles ngi mabuning pelananaba makoy Zagui Saminagadaba Mita in Nupi Hausuk Pabo Pok 3 Haina, Bharatiya Janata Party BJP in SARS Media Masum Urkul District State Vice President CIC Danda Singana Tadorapa Sirol Amana Fondorakli, Sirol Sinhai. Irang Lakshina Bohona Bada Madi, Law and Order Control Tono Bohona Bada Ikoi Imai Vel, Isan Isiamad Isil Inau, Ipa Isa Kayabu, Saru Sang Tekpa, Itaba Makai, Pu Saivita Waduga, Nakalamadana, Zagui Saminaba, Pibamasida Ikoina Tumina Yengduna Madi, Sin Mensin Layu Hybidi Sungamloy. Political Party Amagi Taumi Amo, Lairagasu, Igi State, Igi, Ipurna, Aina Yaudiba Party, Drigi Henamaru, or have Pibamadu Laklahedi. India Lengana Leva Sigi law apply to the Kangrup Nina, Ketnabamong, Saliba Sina, Central Government Imitation Bo, Asan Mirai Nina, Hantana Yingli, Beni Haba, Miam, the power even white of vocal sea, as some wapni, Masimu Eko de Sumita, Masama or in a poet. I go in a Suhokiba, Zungi, Saisim Mangad, India PM Narendra Modida, Assam Rifles, Gitawong, Siganing the Fundok to the city, a secret. Amuksuhana, party ki mekedi Assam Rifles ki thawong sida pen ba phongdok tuna mandi makoi ki thabak sing review tawduna rebel oiba mapham singli Assam Rifles sing puna lapthokina ba se ikre ngasi imaivel amadi ise isal singna Assam Rifles ki mathakta sangsiliba protest mapung phana sagole haidi makasa tarak poina to papaw mana haurei bi college ta khana saina ba thokibadu khanthaba wat khibadagini haukiba July tarukta Lelong Haurei B College the BMD BSc Ahan semester gi practical examination na mut sinduna exam thanamba Mahairu ama college asigi principal na tanthoklubaga mari laina college asigi student union gi secretary mari ga khatna saina ba madi wa amadi wafam khara henjina khibadu secretary singa sina wakal khanthaba wat haubadagi thokibani haina Thaudok to the scenery Bahana Finance Secretary Oiramadagi Tantokraba FM Hamza Social and Culture Secretary Oiramadagi Tantokraba Amir Hussein Magazine Secretary Oiramadagi Tantokraba MD Mobinamadi David and Extension Secretary Oiramadagi Tantokraba WM Zahir Abbasna Punakuyek Pidrun Tadora Pasiro Lamada Singdorakli Seolasina College Asigi Principal Dr. Rahaizuddin Shekna Police Asida Pekalag Libas of Torang Sing Asibu, Miam the Lan, Ohana Mona, Lambda Masigi Prinamas, electronic media Sinda, Yumpam Yau the Wapam Sing Fondo, Lovadu Kant, how the Satakivani, Miam Nangapi, Horakli. Makasatra Poina to perform the Rahul Gandhi Lok Sabha member Amohan Oira Krabamatuna Maki, Twitter, Bio Honkre. Congress ki lusing mo Rahul Gandhi Lok Sabha membership amuin amuhana hanjan krabamatuna nga sidigi maki Twitter bio do naw na hongdokre. Maki hanagi Twitter bio da disqualify MP hay na irambani. Mana Lok Sabha member oirigi matam na Modi surname gi wato ga mari lain na maki matakta criminal defamation case na mapal torok ga loy na mak disqualified te lairuraba matung na maki case adu suspend tawdagi Lok Sabha da naw na membership ama oina hanjalakibani. Rahul Gandhi ki sai ani ki conviction ki case adu Supreme Court na hokibe irai numita hold tawduna thamkibani. Royal Supreme Court order adu hai Maduri Congress ki lusing ba Rahul Gandhi ki matakta lairiba remark asi yamna phajaba muong dinati makpu parliamentary disqualification tawruba sina maki constituency nungaitaba khradi mayuk naragani haiba wapam phongdok laikibani Rahul Gandhi bu sarat ki trial court amana yamna ba sahi ani jail thamna
ꯁꯦꯟꯁꯦꯁ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯦꯝꯕꯔ ꯑꯣꯏꯕꯗꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯅꯅꯕ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯝꯑꯣꯏꯅꯃꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯋꯥꯐꯝ ꯑꯁꯤ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯃꯊꯛꯇ ꯄꯤꯔꯛꯂꯤꯕ ꯁꯦꯟꯇꯦꯟꯁ ꯑꯁꯤ ꯅꯣꯡꯃ ꯉꯟꯈꯠꯅ ꯄꯤꯔꯝꯂꯕꯗꯤ ꯃꯍꯥꯛ ꯑꯦꯝꯄꯤꯒꯤ ꯐꯝꯗꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯔꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯉꯁꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯄ ꯋꯥꯐꯝ ꯑꯃꯗ ꯍꯥꯏ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯐꯝꯗ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯃꯣꯁꯟ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯃꯔꯨꯑꯣꯏꯕ की स्पीकर ओइदुना डिबेट चथगदौरिबा सिदा चाउना सरुक यागने हाइदि तेंतंगना अमरोमदना जापान थोकलिबा टाइफून मरम ओइदुना नागासाकी बोमिंग कमेमोरेशन पांगथोकदबा मफम अदु इंडोर दा होंजिनख्रे हौजिक नागासाकीदा अंगकपा मोंगदा सिसिलगलिबा अकर्म नोंगलै नुंसित असिना मरम ओइदुना सही खुदिंगी पांगथोकपा 1945 की नागासाकी बोमिंग निंगसिंग थरमदु युमसकेसन नुमित फावबा याइथोकरे हाइदि चयोल असिगी मनुंग जापान की मेन आइलैंड ओइरिबा मफम असिदा टाइफून खानुन मरम ओइदुना ngasi ningthukaaba numitigi akanma mongna nong yauna nonglei nungsit kana sitpa horakpadagi chai khudingi pangthokpa nagasaki bombing ningsing thorom ngasi indoor oina pangthokna po warep laukibani chayol asigi aroiba saruktagi sitpa horakhiba typhoon gi akanba khonjelna yamdrabada miyoi ni sienkrabani aduga miyoi sami hena asu apan thonkhre masida natana kha thangba ओकिनावा रीजन लेबा मियोई लिसिंग क्यागी युमसिंग इलेक्ट्रिक पावर फंगनखिदि अकन मनोंगलै नुंसित असि ताइवान तमना संक्शन भावख्रे हाइदि जापान मेट्रोलॉजिकल एजेंसी ना टेलीविजन पीबा प्रेस ब्रीफिंग अमदा हाइ हौजि ओकिनावा लैसिंदुना लैरिबा टाइफून असि अवांगलोमदगी नुंसुप तमना कियुसुदा लेबापोकपा नुमित फावबगी मनुंग सखिबा याय हाइना पारमबनि हंदकी खानुन टाइफून असिना पाक्सना जापान की नागासाकी सिटी याउना अकनवा नोंग सुवन हरख्रे हौजिक चुरीबा कनबा नोंजु ओसिना लेप्तना हेना कन सुसिलकपना डिजास्टर थोकपगिदगी चाउना खुदोंथिबा लैरि हाइना एजेंसी की मेकेदगी फोंदोरख्रे ममांगैदगी नागासाकी की बोमिंग सेरेमोनी असि आउटडोर सिटी ओइरिबा इस्पाक हेक हेक पांथोक्तुना लाकपने दुबु सयेसि ओइनादि युमसकेसन नुमित इंडोर ओइना पांथोक्लगने हाइदि अमरोमदना नमाज होलिङैदि कुकी सिंगना कापसिलख्रे क्वाक्ता वार्ड नंबर 5 ता लैबा कुतुवाली जजिता माइतै पंगलगी मियोइसिना नमाज होलिङैदा मनाक नकपा सिंथक्तगी कुकी मिलिटेंट्स नोमै कापसिलकपदगी नमाज होनबा कायदना मथवाइ हिंगनबा लंजनख्रे थाउदो सिंगरा नुंथिल पुंग मरि ताबगी नमाज होलिङै मतमदा इखंग खंगौदना सिंग्यादगी नोमै कापसिलकपदगी नमाज अदु काइखिबनि नोमै कापगी मखोल ताबगा मनाक अदवाइदा लेरंबा स्टेट फोर्स अमसुम माइतै खुनगारपसुम चंगसिलक्तुन कुकी मिलिटेंट्स नोमै कापलखिबा माइकैदा हन्दुन नोमै कापखि नकलनगी मरक्त अकन ममोंगदा नोमै कापनबा सिदा नोमै मरु कया युमलक्त यौक्सिलकपा अमसुम बॉम्ब नसिंगो कापसिलखि मसिदसनतना मस्जिद की मानिंग थंग माइकैदा लेबा युम मारफोर माइनतुना साखि लोइनना युमसिंग असिदा लेरंबा मियोइसिंग मयुम मकै थादोकनदुना सफगदा मफमसिंग लांजनखि ngarang ikut thokna ba sida aso apan amasu misimina gi pawdi phangba leitri loinana makatana ngasisu maike somna nongmai round khra kaplakibagi mokol takhi haukiba nominini humni romna thokiba adugumlaba akan mamongna kuthokna ba amadi misimina yaukibagi thawdok adugumba makti oikide ngarang gi thawdo oduda mayu maisa khraba maitei pangal isil inaw singgi relief camp hangbina ba mari lainaba singi pukning sing silakhiba laikhrabane haide loisilak poina to perform emergency assembly mifam kawiyu PPC konthokjam haukiba tang manga Nipan English ngani kunguhumdo ingthang janumi ki ayuk anganbada Bishnupur district ki kwakta ward number 4 gi mafam amada tumduna leiriba mapa masami ahumbo tamthina sinko ki narco terrorist na hatkiba bu people protection committee konthokjam na thamoi su nuai taba phongdo poloina imung manung gi awab da su sar yazari haina people protection committee konthokjam gi secretary ke ibom jana ku yek pidrun thadorakpa siol amada phongdorakhi siol sida makha taraduna हौजी हौजिक नार्को टेररिस्ट न लंदारक पसिद मैतेगी इमा इबेन मैरा पाइबे लोकल वॉलंटियर खुलंगाक दिबसिंग इसा इसागी खुनगाक न बखोनरकपा इहौसिंगदा लो एजेंसी सिंग सेंट्रल पैरामिलिटरी फोर्स अमसम स्टेट पुलिस न ओनसिंदर टियर गैस स्मोक बॉम्ब लाइट गन कापतुना तांथोकपा अदुगा सिंगी जगादना कुकी सिंगना होरकपा इहौदा लो लेतबदौना मखोगी अपांबा कुशी तबु यानबा सिना गवर्नमेंट की करी करम एजेंडा नो हाइबगा लोइनना प्रजासिंग अथुबुदा सेंगदोपियु नकल अमरमदा प्राइम मिनिस्टर न नुपीसिंगबु अवांग पथकता थंगनी हाइरगा मणिपुर की अवाब तारबा मितै मैरा पाइबिसिंग इंडियन पैरामिलिटरी फोर्स असम राइफल्स न ओनसिंदुना नोमै कापसिनबा फु सैबु तौबगी थवंग असिदा पीएम मोदी ना खंगबिद्रिबा खंगलबसु खंगसिनदना लाइथोकलिबा हौजुक फावबो हे अमा फावबा
haibidaba sida Indian citizen ama oina thamoi soknu nungai jate haidi maram aduna tampakta lo leibagu singda su lo leirabadi koktagi tamthiraba mihat asida sienaba mihat pising atubur fogat piduna lo goeba sarak thongan biyo haina PPC konthawjam gi mekeri central government amadi state government double engine animak appeal torokli atubure emergency assembly mifam phamduna manipur separate administration thamba yaroi manipur gi integrity hiram amatara kaibi yaroi atubuda NRC satna hanbiu han state assembly na resolution lauduna parliament mifam loidringai da warep sing thabiu haibo apham thamki hauji hauji leibaki hauriba manipur kanana bi hausida PPC konthawjam na sumadam punamakta saruk yagani haibo apham sirol sida palakli adu hauji kuina di myam pau matang sai rusinjarage masu myam pun anau update ngamina se